Praise the Lord. Ahanba magtada Prabhu Jisu Christagi kan biba mapugi sangthoireba minglenda ay dayanan laisramna yengbiriba punamakpu thamoidagi nungsiba amasung kai kumnago chari. Mayam ngasi June thagi tangmari sangol sa nimit ki numidang asida Holy Bible dagi hingba Ishwargi laik dagi Ishwargi wahai kradang pathok sagadoribasi Mark dagi ni mayam Mark pandup taraga tarukki pada taraga manga dagi hauraga taraga nipan asi phawbada matik leba Ishwargi wahai pathok sarage dom tabiu amasung loksin biu mahakna mekhoi da haiki taibang pan puna makta chatuna taibang mi kuding makta afabawa pau sandu thazaraba amasung baptize lauraba mahakpu kan bigani adubu thajadaba mi adubu aran batahangani khudam sing asi thajaba mi singaloina gani mekhoina aigi mingda bhut sing tangthokani aduga mekhoina anoba lon sing ngangani mekhoina lin sing paikatkani mekhoina hu thaklabasu maduna mekhoibu karisu amang bathokaloi mekhoina anaba singi mathakta khut thambada mekhoi fagani amen pathokraba matik leiraba Ishwargi wahina Sukristagi nungsiba afaba pau sandu amasung afaba pau sandokjaba mangaba kayagi thawai kanjariba misakaruda Ishwarna matik leiba pangal pibi ko haiba pangal aduna phattaba pomnamaktagi ngambagi pangal ado pibiribani thagachari mayam amasung yengbiriba amasung tabiriba adomse Ishwarna yam nungsiba machani adomse khandokpirabani amasung amambagi pangal phattaba nai ki pangal leiramba punamak Prabhu Jisugi mingda thokiba oisanu Prabhu Jisuna kanbiba oisanu thagachari mayam Jisu Christagi achumba wahai afaba pau phungdok minasi ngasi uba phangaktraba Christian kawasingna phattaba pau sandoba matamsida aikhoi adomna amasung aina afaba pau sandoksi nungsiba kanbiba chanbiba mateng pangbiba Jisu Christana tawbikiba du takthokpa Christagi mangala du uthokpa mayam ko masigi damakta aikhoi bu Ishwarna khandokpibani thagachari tabikraba punamakpu amakasu hana dayanan laisram ni kai khomnajari Ishwargi pathokraba Ishwargi wahaina tariba domda matam chuppada loine bibo isano Prabhu Jisugi minglena amen.